lamdam asigi mau amadi leishabi kaya leifak asigi phamnaiba amadi seljao paiba singda sel gidamak lallonpot oina karabaar taobagi maranda hokhiba megi taraga nifanda koirengna luchingba ULF ki kangbu amana makhongda nungaina kaptuna warak lamlaba tagel khungban maning lekaidagi Laishram Kumarjit sahi 32 apokpa Laishram ngarang Imphal West District ki Patsoi Police Station na far matung women police station da sinnakhre hari ngarang women police station gi team amana lokhiba case amagi matung ina lamfenda leiba judicial magistrate first class court ta puthokre hari mahak ki matakta IPC section 370 mi lalonbagi immoral trafficking act 1956 ki section 4 amadi 5 ki makhada case kaya lakhatki mahak ngarang court ta putuklaba matung makha taba wahang pahang tongnawi damakta makha tana numit 3 ni amaga police custody remand lokthakre hari